Handak chayol amarom asida Jiribam romda Nong leptana chubana uwa masing khangdana teki. Yum kaya amasu amang ata thokpada natana lambi sorok tatpa fawba yaukhre. Nong Nungsitna maram oiraga uwa kaya tasinduna National Highway 37 lambi fawrudaba yauki. Uwa masing khangdana teklakpana electric wire kaya su tatpadagi hauzik mafam kayada wire tingbagi thabak leptana chathari. Nong leptana chubana Jiribamdagi Borobekra subdivision fauduna chatpagi lambi ama oiriba JT Road asigi paringda lambi tatpadagi lambi amata faunadana hauzik su leiri.